Manipur popular government ama semlakpa matamda Kuki gi leiriba MLA sing amata yaubu yaroi haiba wafam ama Kuki inpi Manipur na tha asigi mangada phongdokhiba du akanba mawngda yaningde haina THADOU inpi Manipur gi Joint General Secretary Mathakta Thadouna Khuyekpi duna thadorokpa cherol amana phongduragli cherol aduna makha tana hai THADOU furup asi indigenous furup amani masida Kuki jo natraga Kuki inpi Manipur na THADOU furup ki Mathakta authority amata laite Kuki inpi gi lufna Kuki khaktagi issue da mai onsin biu Loina na THADOU mar paite wifi jo amadi joga mari lainaba tribe sing da khuthing jin ba lep kadabani jo haiba wahai sijin aduna ahen ba thabak thoram torokpa si lep kadabani cherol aduna hai THADOU furup ki Mayokta Kuki inpi Manipur na thabak thoram kaya chatharagli kumza 1917 1919 gi THADOU war asisu Anglo Kuki war haina ming thonjinuna oidaba thabak kaya chatharagli masigi semdok sajinba mayam asina THADOU gi oiba identity amadi puwari da akaiba kaya thogale housing separate administration tanbada support tawriba Kuki jo MLA taragi manungda ahum amadi THADOU gi ST certificate pairi makoi sing adudi nemcha kipjen ladpa of kif amadi how collect kip jeni makoi ne Kuki oina lining labasu any Kuki tribe ki certificate paibiu THADOU gi ST certificate pai duna ming chathi na badi hona biganu loina na kanaguma force amata na MLA gi right exercise tawbada athing ba pibi yaroi Manipur da popular government ama sembada yauba yagani maramdi makoi THADOU ni Kuki nate haina cherol aduna palli pokpa kuidriba nupi macha ama thamlamle pokpa kuidriba angang nupi macha ama Dulaland da laiba MMKH children hongi mapanda thamba Cradle point da thamlamba dagi thasgi ani gi nungthil pung ani ga minute kunthra mapanrom tarakpada thengnare angang ase housing janimsta medical care pi duna thamli amasung ma ki hakchang gi phibam Imphal iski district child protection unit na district asegi SAA ga khusam na duna kupna yengsili haidi thaudo asegi matang da Imphal police station gi general diary da su entry tawre haidi maram asina kanagumba singna angang asibu pamduna claim tawning labadi angang asigi masakta kadaba mari leinaba document amasung angang asigi leinaba mari na chingbagi document sing purak pau oina phongba numitagi tharaga numit humfuni gi manungda claim tawraba yagani haidi claim tawning ba singna Imphal iski SAA 9856863953 district child protection unit ki protection officer NIT 7085247502 district asigi child welfare committee 8787564077 amasung childline 1098 contact birakpa yagani haina Imphal iski DCPU gi protection officer NI sigi hidang mayum Eliza gi cherol amana phongdoragli police ta physical assault tawbada chenaba Arambai tengol gi Meeoi taruk fare police ngarang numidang police control room na thadorok cherol amana Mamang thagi mapanda Bishnupur district cha chathakiba ban manungda Manipur police ke officer amasung personal singda physical assault tawbada chenaba Arambai tengol gi Meeoi taruk fare hairi farba singdi Imphal West district ki Govindagram awang laikai dagi Laishram Sanahal Elai Sana kun taruk Laishram Rishikanta kun Laishram Premchandra Elai Kandrang Taraganipan Bishnupur district ki Tera Khongsang bi 1 number 2 dagi Kangabam Nongdamba kun humdoi Imphal West district ki manung chaliba Kamong Maisnam laikai dagi Sarang Them Ravichandra Elias Ravi kunganipan amasung Bishnupur district ki Laurem maning laikai dagi Yumnam just 1 kungani thoini hairi accident na nupi ama laikhidre ngarang numidang pung 3:30 helakpada Moirang PS na koliba Naran Saina gi tidim lambi paring da khongna chatpi mafam adudagi Samulai latpam Manitombi yangkhai ga manga mapuroiba Syam Kowi nupi ama Moirang lomdagi Imphal tamna kanna thorokpa angangba machugi car amana thomlambadagi laikan na bada kanba ngamdana laikhidre haidi thaudo sigi matangda police na case ama lakholaga laikhidrabi gi hakchang rims ki middle sangda ngasi postmortem examination tawraba matungda aroiba mathau mangam pangthokna ba khusinakre karaduna mahapu thomduna sohal lamlaba matungda khamlamdana adumak thaukhre hairi laikhidrabi gi machanupa ahum lehauri police na karadu gi khongul liba hokre hairi hidang mana gi polam sing yonba agent sing khut tharakloi hainingai leite KCP apunba lupna thingba thamkhibaga Mayokta lamhen tu henduna makhata na hidang mana gi polam sing yoliba amadi pusilakliba agent sing khudakta gi leptrabadi khut tharakloi hainingai leite haina Kanglaipa Communist Party KCP apunbagi publicity secretary Punsirol Maitei na thadorokpa cherol na khangalagli cherol aduna makhata na hai tha sigi taruki mamangda hell hazard oiba hidak managi polam sing pusilakpa yonba amadi sijinna balepi uhaduna loop asina thingba thamkhibadugi makha chatharakpa oina tha sigi taretagi akhanaba special drive hore ahan boina hidak managi polam sing thingbagi drive ta Kanglaipak Manipur gi mafam khara da hai ba fatraba polam sing asi fagatuna mai thaduna manghankhre
ꯆꯠꯊꯈꯤꯕ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯚ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯗ꯭ꯔꯥꯏꯚ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯤꯡꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯑꯐꯕ ꯑꯑꯣꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯟ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯈꯤꯒꯅꯤ ꯂꯨꯞꯅ ꯊꯝꯈꯤꯕ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯜꯂꯤꯕ ꯑꯃꯗꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯦꯖꯦꯟꯠꯁꯤꯡꯅ ꯈꯨꯗꯛꯇꯒꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯈꯨꯠ ꯊꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯗ꯭ꯔꯥꯏꯚꯁꯤꯡꯗꯁꯨ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯁꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯌꯦꯜꯍꯧꯃꯤ ꯏꯔꯩꯆꯥꯁꯤꯡꯕꯨ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯀꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯀꯨꯝꯖꯥ 2027ꯇ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯕꯛ ꯍꯧꯔꯒꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯣꯅꯣꯋꯥꯜ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯇ꯭ꯔꯤꯇꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯏꯈꯠꯂꯤꯕ ꯀꯂꯥꯗꯥꯟ ꯃꯜꯇꯤ ꯃꯣꯗꯦꯜ ꯇ꯭ꯔꯥꯟꯖꯤꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄ꯭ꯔꯣꯖꯦꯛ ꯀꯦꯝ TTP ꯀꯨꯝꯖꯥ 2027ꯇ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯁ꯭ꯄꯣꯔꯠꯁ ꯁꯤꯞꯄꯤꯡ ꯑꯦꯟड ꯋꯥꯇꯔꯋꯦꯖ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃ ꯍꯥꯏꯕꯗꯤ ꯂꯥꯏꯐꯂꯥꯏꯟ ꯐꯣꯔ ꯗꯤ ꯔꯤꯖꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯀꯨꯝꯖꯥ 2027 ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯣꯝꯗ ꯋꯥꯇꯔꯋꯦꯁꯇ ꯑꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 5,000 ꯏꯟꯚꯦꯁꯠ ꯇꯧꯔꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯣꯅꯣꯋꯥꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛꯅ ꯀꯣꯜꯀꯇꯥꯗꯒꯤ ꯃꯦꯟꯃꯥꯔꯒꯤ ꯁꯤꯠꯋꯦ ꯄꯣꯔꯠ ꯐꯥꯎꯕ ꯁꯝꯅꯍꯟꯒꯅꯤ ꯃꯈꯥ ꯇꯥꯅ ꯄꯦꯂꯦꯠꯋꯥ ꯐꯥꯎꯕ ꯏꯟꯂꯦꯟ ꯋꯥꯇꯔꯋꯦ ꯂꯩꯍꯟꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯃꯤꯖꯣꯔꯥꯝꯒꯤ ꯖꯣꯔꯤꯟꯄꯨꯏ ꯐꯥꯎꯕ ꯁꯝꯅꯒꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯇ꯭ꯔꯦꯗ ꯔꯨꯠ ꯑꯃ ꯑꯣꯏꯔꯝꯕ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯦꯟꯅ ꯂꯝꯕꯤ ꯇꯦꯟꯁꯤꯟꯕꯗ ꯅꯠꯇꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯝꯗꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕ ꯉꯝꯂꯒꯅꯤ ꯃꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯨꯇꯥꯟ ꯑꯃꯁꯨꯡ ꯅꯦꯄꯥꯜ ꯆꯠꯄꯒꯤ ꯂꯝꯕꯤꯁꯨ ꯇꯦꯟꯁꯤꯟꯕꯒ ꯂꯣꯏꯅꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯩꯁꯥꯁꯨ ꯍꯟꯊꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯀꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯊꯕꯛ ꯍꯧꯔꯛꯄꯗ ꯀꯣꯜꯀꯇꯥꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯦꯛꯅꯥ ꯄꯣꯔꯠ ꯐꯥꯎꯕ ꯖꯍꯥꯖꯇ ꯄꯣꯠꯆꯩ ꯄꯨꯔꯕ ꯃꯇꯨꯡ ꯄꯣꯔꯠ ꯑꯁꯤꯗꯒꯤ ꯕꯥꯏ ꯔꯣꯗꯇ ꯇꯤꯟꯄꯨꯔꯥꯒꯤ ꯁꯥꯕ꯭ꯔꯨꯝ ꯐꯥꯎꯕ ꯌꯧꯒꯅꯤ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯃꯦꯟꯃꯥꯔꯗꯒꯤ ꯆꯦꯡ ꯇꯤꯝꯕꯔ ꯁꯤ ꯐꯨꯗ ꯑꯃꯗꯤ ꯒꯥꯔꯃꯦꯟꯁꯤꯡ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯒꯅꯤ ꯑꯗꯨꯒ ꯃꯦꯟꯃꯥꯔꯗꯅ ꯁꯤꯃꯦꯟꯠ ꯁ꯭ꯇꯤꯜ ꯑꯃꯁꯨꯡ ꯑꯇꯩ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯊꯤꯟꯖꯤꯟꯒꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯤ ꯔꯨꯠꯁꯤꯡꯒ ꯁꯝꯅꯍꯟꯗꯨꯅ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯒꯦꯠꯋꯦ ꯑꯃꯁꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯣꯅꯣꯋꯥꯜꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯄꯥꯏꯈꯠꯂꯤꯕ ꯑꯇꯩ ꯏꯟꯂꯦꯟ ꯋꯥꯇꯔꯋꯦ ꯁꯦꯝꯒꯠꯄꯒꯤ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,000ꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯂꯤ ꯃꯁꯤꯗ ꯄꯔꯃꯤꯅꯦꯟꯠ ꯀꯥꯔꯒꯣ ꯇꯔꯃꯤꯅꯦꯜ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯦꯟꯇꯔꯁꯤꯡ ꯂꯤꯡꯈꯠꯄ ꯌꯥꯎꯔꯤ ꯂꯥꯛꯂꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯅꯍꯥ 50,000 ꯔꯣꯝ ꯃꯦꯔꯤꯇꯥꯏꯝ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯦꯟꯇꯔ ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯒꯨꯋꯥꯍꯥꯇꯤ ꯇꯦꯖꯄꯨꯔ ꯑꯃꯁꯨꯡ ꯗꯤꯕ꯭ꯔꯨꯒꯔꯗ ꯋꯥꯇꯔ ꯃꯣꯇꯣꯔ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀ꯭ꯔꯨꯏꯖ ꯇꯨꯔꯤꯖꯝ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯦꯇꯤ ꯀꯥꯔꯒꯣ ꯇꯔꯃꯤꯅꯦꯜ ꯑꯃꯗꯤ ꯋꯦꯗꯔ ꯐꯣꯔꯀꯥꯁꯇꯤꯡ ꯁꯤꯁꯇꯦꯝ ꯌꯥꯎꯕ ꯂꯥꯏꯠ ꯍꯥꯎꯁꯁꯤꯡ ꯁꯦꯝꯒꯠꯄ ꯌꯥꯎꯔꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯋꯥꯇꯔꯋꯦ ꯋꯦꯁꯠ ꯇ꯭ꯔꯦꯗ ꯇꯨꯔꯤꯖꯝ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯇ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯅ ꯐꯣꯡꯗꯣꯛꯈꯤ ꯏꯟꯗꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯔꯁꯤꯌꯥꯗꯒꯤ ꯆꯦꯛꯁꯤꯟꯕ ꯆꯨꯝꯒꯅꯤ ꯃꯤꯂꯤꯇꯔꯤꯒꯤ ꯂꯝꯗ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯆꯦꯛꯁꯤꯟꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛꯁꯨ ꯔꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯥꯏꯇꯔ ꯖꯦꯠ Su-57ꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯎꯅ ꯁꯣꯔꯁ ꯀꯣꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯣꯐꯔ ꯇꯧꯔꯛꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯔꯁꯤꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ INH ꯕꯤꯀ꯭ꯔꯝꯗꯤꯠ-3 ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯟꯒꯤ ꯖꯍꯥꯖꯒꯤ ꯃꯇꯥꯡꯗ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯌꯦꯡꯂꯨꯔꯒꯗꯤ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯗ ꯆꯥꯎꯅ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯂꯥꯛꯈꯤꯕꯅꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ INS ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯄꯤꯔꯛꯄꯗ ꯔꯁꯤꯌꯥꯅ ꯆꯍꯤ 5 ꯔꯣꯝ ꯏꯟꯗꯤꯌꯥꯗ ꯉꯥꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ
ꯔꯁꯤꯌꯥꯒꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟꯗ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 34 ꯔꯣꯝꯅ ꯁꯣꯛꯈ꯭ꯔꯦ꯫ ꯆꯍꯤ 3 ꯍꯦꯟꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯂꯥꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 34 ꯔꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯆꯍꯤ 3 ꯍꯦꯜꯂꯕ ꯂꯥꯟ ꯑꯁꯤꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯔꯁꯤꯌꯥꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯗꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯁꯛꯂꯣꯟ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯁꯤꯖꯐꯤꯌꯔ ꯇꯧꯅꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯍꯟꯈ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯅꯔꯛꯈꯤꯕ ꯀꯟꯗꯤꯁꯟꯁꯤꯡꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫